Khul Ngakpa hatpada chennaba police personnel sing Thabaktagi Louthokkadabani amadi Phajinkhibasing Khul Ngakpa sing Khudakta Thadoku haiba yaona tonganba demand kaya talladuna coordinating committee on Manipur Integrity COCOMI gi luching makha Takyel Khongbal Mayai Leikai land number 6 da meeyam na wakat meepham chathakhre Takyel Khongbal Mayai Leikai da leiba tupo club macha ibema nupi kanglup amadi pandamna punna sinduna chathakhre wakat meepham aduda COCOMI gi consultative member su oiriba pandam gi president Dilip Kumar yumna macha na hai center gi yaka yengduna leiriba maya yaudraba kai amaga pangkhak oiraba state lengap asina Manipur thugaina ba warep lobada yauriba BJP gi minister ani amasung MLA singi mathakta ngasi fawba action amata lokhat pangamdana leiri Manipur lengap ki luching na Prime Minister Narendra Modi ga unaba fawba ngamdana leiriba asi laibak thibani oirakli ba fibam asida tangdu leitaba hanjillakna bagi mingda Khul Ngakpa hatpa amadi fabagi thabak chatharakliba asi condemn tawi makha tana asigumba thawong asi chatharaklabadi miyamna tumina khak leiroi hainasu mahakna makha tana cheksinwa thamki